Hello guys, welcome back to another video of RG Coding Tips. Mamangda koina Python gi class methods khara naina khara matungda madugi mukha tarpoina akhoi object oriented programming gi inheritance adugi topic aduda ngasi video si naina gani aduna inheritance habasi kaino adugo loina inheritance ki makhal kaino aduga koina program sinarga inheritance si combine illustrate tawani habdo koi ngasi video si punna khamina gani aduna channel si subscribe tawdaba lerga su tawsan biramo video si hawarsi. Let's start the video. So si makha tarpoina ko ngasi di Python course ki makha tarpa ko inheritance se tawgadoini deisna mana haire inheritance na akoi gi class ama khakse magi hana leramba attributes ama di methods to adudagi atopa class ama damu inherit tawgidoini bako isam samna koi class ani identify tawre natraga class ani define tawre tawriba class ani do adudagi koina class ama lokhala asi lokhala aga adugi magi properties adugi magi attributes aduga mangon yawa methods mayam jingda atopa class ama na mo lawraba aduga sinaraba adu taragadi khona inherit tawba kawe haidineba samsamna class ama identify tawrni adugi class yawribu property mayam do atopa class ama damu akoina inherit tawhalaba haidi yahalaba ti taragadi du khoina inheritance tawba kawdineba ko mathang da yaise the class that is inherited from is called the parent or superclass. Ngasai ahan da koina identify tawriba class to adudagi makhata na atopa class mayam amada inherit tawidine aduna ahan ba tubu ahan ba class tubu koina parent class or superclass haraga khangna duine bu ko adugi makhata rakpada makhata na mu inherit tawraga laibaduna koina kai kauge ha matamda parent tugi child kauduine bu ko parent tugi child kauduiba aduna child class or subclass haidine ba adu koina derived class haraga ko derived tawriba class nena aduga makha tarakpada mu yengsi child classes can add new attributes and methods or override existing ones aduna ngasai gi ko child class sida anova class hapaka duini dana hapaiba anova class da koina ngasai gi anova attributes anova method hapsal besu kaisu kaide hana gi du ontho su kaisu kaide bako swain tawdana koina python da multiple inheritance adugumba mayam ma support tawgani akhatan inheritance makhal lakani ko aduna koi mathang laktoini cg ma leire next the super class or c super function je cg sinaraga koina parent method access tawba yai ma je kai hagi haba matamda mana class methods within a child class am leire adugi child class tu dagi ngasai gi ko parent class methods ma access tawna super method si nei haibe wane ba ko next the inheritance na mo kai dauge haba matamda kai du kana hali no have the koi nei na duini ba inheritance tam mi se tai kem tagi nate akoina code che hana igiba code che amuka hana inadana ba ko reuse ta han begi wane ba haidi parent ama da yawgiba magi code to amu hana magi atopa class ama define tawraga aduda mo hana reuse ta han bane ba adu targa di koina hengwai amu hajan class method define tawai da kar tare only one amuduga parent na ju sinaba child na ju sinaba adu laka doine ba aduna koi time complexity ama di code ki sangwi sangdo handa hanga doine ba ko next if a method is not found in the current class it will be searched for in adu karigumba ko akoina class to da method mayam mamang da identify taw tamre method to thengnadraba haibadi parent class ta ngasai gi child class ina access tawrakna ba magi method che thengnadraba adu targadi it will be searched for it in its parent classes recursively of the inheritance aduna ngasai gi hanjan adum maji recursively hanjan function je call tawraga phangdri bawa da ma thila arneba phang hadi error di lero edubu hanjan ko maje parent to the yawran hanjan check taw leidune aduna ngasai gi akoi error guma thon bagi mohta ngasai gi maje recursively when function je hanjan call ta hanbai wane aduna inheritance hai si kamtana te akoina magi magun property me amjing do parent ama dagi child am da lakpani sina magi khwaidagi atenba definition hoideba inheritance haragadi magi classes methods and magi attributes me am da from a parent to a child da inherit tarpadu khoina inheritance haraga khangnai haibasiniba mayam gyantai hana lozarage aduga makhata nakpada khoi magi inheritance ki types laksi so types of inheritance da laidui si mana single inheritance hai ko single inheritance hai sina derived class inherits from a single base class sidai sida aina hoji hai gi bdo ko khoi gi sidai sida ngasai gi class se mana parent ka hai ko parent or maji kai kauge ha matam da base class haraga su khangna ne ma ko base base class aduga ngasai gi sigi derived kaudine ba ko che derived class ko aduna koina genga ka duise sidai sida base class ka derived class ka jinem aduna parent tuna base kawi aduga ngasai gi derived torapasina child ne ko sijumangi maming atopani so
ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ single inheritance ꯀꯧꯕ typesꯇ ꯌꯦꯡꯉꯛꯑꯁꯤ derived class inherits from a single base class ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ base class ꯇꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ base class only one parent ꯂꯩꯔꯅꯦꯕ ꯑꯗꯨꯀꯥꯟꯗ ꯀꯣ ꯑꯇꯣꯞꯄ derived class ꯇꯨꯗ only ꯃꯥꯒꯤ inherit ꯁꯦ ꯑꯃꯨꯛꯇꯪ one line ꯗ ꯆꯠꯈꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯅ single inheritance ꯀꯧꯒꯅꯦꯕ single inheritance ꯍꯥꯏꯔꯒꯗꯤ only one parent ꯇꯒꯤ ꯃꯥꯒꯤ child ꯑꯃꯇꯪꯗ inherit ꯇꯧꯒꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ single inheritance multiple ꯍꯥꯏꯔꯒꯅ parents ꯁꯦ two parents ꯂꯩꯔꯦ ꯈꯜꯂꯣ two parents ꯇꯨꯗꯒꯤ ꯃꯥꯒꯤ property ꯑꯅꯤꯃꯛꯁꯦ ꯀꯣ ꯃꯥꯒꯤ child ꯑꯃꯇꯪꯗ ꯃꯥꯒꯤ parent ꯑꯅꯤꯒꯤ property ꯆꯪꯖꯟꯈꯤꯕ inherit ꯇꯧꯁꯟꯈꯤꯕꯗꯨꯕꯨꯅ ꯑꯩꯈꯣꯏꯅ multiple inheritance ꯀꯧꯗꯣꯏꯅꯦꯕ ꯑꯗꯨꯒ multi level inheritance ꯍꯥꯏꯁꯤꯅ derived class ꯁꯦ ꯁꯤꯁꯦ ꯑꯇꯣꯞꯄ derived class ꯑꯃꯗꯒꯤ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯗꯤ multi level inheritance ꯅꯦꯕ ꯍꯥꯟꯅꯅ derive ꯇꯧꯔꯛꯑꯕ class ꯀꯣ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ child ꯑꯃ child ꯗꯨꯗꯒꯤ ꯀꯣ ꯑꯇꯣꯞꯄ child ꯑꯃꯃꯨꯛ ꯁꯦꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ chain ꯑꯃ ꯁꯦꯝꯃꯛꯀꯗꯣꯏꯅꯤ inheritance ꯀꯣ ꯃꯊꯪ ꯃꯊꯪ ꯁꯦꯝꯃꯛꯄꯗꯨꯅ ꯁꯤꯁꯤꯕꯨꯅ ꯑꯩꯈꯣꯏꯅ multi level inheritance ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯂꯦꯚꯦꯜꯗꯣ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯗꯣꯏꯕ ꯀꯣ ꯏꯁꯝ ꯁꯝꯅ ꯁꯤꯒꯤꯗ multi levelꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ grand parents ꯍꯥꯏꯔꯁꯦꯕ grand parents ꯇꯒꯤ parent ꯇ ꯃꯥꯁꯦ inherit ꯇꯧꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ grand parents ꯁꯤꯅ parent ꯅꯤ ꯑꯗꯨꯒ child ꯁꯤꯅ parents ꯇꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ parents ꯇꯨꯗꯒꯤ child ꯑꯃꯗ ꯂꯥꯛꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ child ꯗꯨꯒꯤ ꯃꯥꯒꯤ ꯀꯣ grand parent ꯇꯨꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯇꯣꯟꯗ ꯂꯩꯕ parent ꯇꯣ ꯑꯣꯏꯗꯣꯏꯅꯦꯕ ꯃꯇꯣꯟꯗ ꯂꯩꯕ parent ꯇꯨꯗꯒꯤ derive ꯇꯧꯔꯛꯑꯒ ꯃꯥꯒꯤ parent ꯇ ꯂꯥꯛꯑꯦ grand parent to parent ꯂꯥꯛꯄꯗꯨꯅ ꯉꯁꯥꯏꯒꯤ derive ꯑꯃ ꯆꯠꯂꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ parent to child ꯂꯥꯛꯄꯗꯨꯅ derive ꯑꯃꯃꯨꯛ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅ two types of derive ꯂꯩꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯕꯨꯅ multi level next hierarchical ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯣ hierarchy ꯑꯃꯗ ꯍꯥꯏꯕꯗꯤ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯀꯣ ꯃꯌꯥꯝ ꯁꯟꯇꯣꯛꯄꯗꯣꯏꯅꯦꯕ ꯁꯤꯁꯤꯕꯨꯅ ꯑꯩꯈꯣꯏꯅ hierarchical inheritance ꯀꯧꯏ multiple derived classes inherit from a single base class aduna base class amakhatang laigani habidi parent amakhatang laigani adubu magi children myam am laidebako aduna branches myam am lairakadoini adudubuna koina hierarchical inheritance kauduineba next hybrid inheritance hai taragadi mazina a combination of two or more types of inheritance such as a mix of multi-level and multiple inheritance sijina hybrid tadi any types of inheritance anani single yawa yagani ko adagi mix oibe ai kana gi multi level gi aduga multiple gi adumaina mayam magi hybrid sida hierarchical multi level multiple mayam punjala pase sisibuna hybrid inheritance kauduni ba haibadi mangonda di inheritance se makhal mayam ama changka doine ko sini so sida mayam inheritance ka magi types ka se gyan tai haina lawjarage Hujik akoigi types of inheritance se mazi diagram gi mongda mu yeng sibako diagram gi mongda yeng hai targadi sida ahandra to single inheritance hargadi parent to child chatpado sijina single inheritance ko adagi nasaigi ani subadana multiple inheritance hai ko multiple inheritance dana mo kai haige haba matamda magi ko tongan ba parent ani laigani parent ani dagi single child la ko sijima next tamu nasaigi multi level habdo aina grandparent tagi parent ta lakani si derive ole adagi mu derive to dagi mu derive amung chakhidoine aduna sumaina level by level lakasibuna khoina kai kaure grandparent tagi parent tagi sa lakasina multi level inheritance ko next tamu sidai parent ama single parent ama dagi magi multiple childs lakhibase sijina hierarchical inheritance kaweba habidi base ama tan meiduni aduga multiple child lakadoiba ko sin next hybrid inheritance ki magi diagrammatic view ni sijna ahan the parent ama lere parent ani lere parent ani dagi child ani habidi child amam thukle ko parent ama dagi child amam thulapase koina sida parent to gi child thulapase single inheritance deba adubu child ani jidagi grand child ama mung la ko habidi makhata na amu pasu phangi doine adi targadi sijina mu kai kauge habada ko parent ani dagi child ama la agana multiple aduna smain taw multiple zu single su adagi multi level smain myam punjalaga lakba method se hybrid inheritance to higher khamna dunia aduna sigi ko mawong ani se khangbiro kariguma myam sigi se screenshot loge su ani video se sigi matang sida koi types of inheritance sida leire si screenshot taw logi horo aduga koi dum pabi bada haidi khoina notes sem da exam gi maroina dum si hangan bari 5 marks adu dum hangba yai ba ko si se leire aduga 5 marks se si ibe lor kanda magi sigi nakanda ko sigi picture je ma happy ramai tar smaina si mong jing je adum magi amongam loib dum happy ram su ya ko kesu kaide si jama su screenshot option biro so si screenshot lore ana khanjarage aduga khoi buji kota lakse kota la aga ke dogari khoina si inheritance kumaina program iraga apply tawdoino habla tamdoini ba aduna visual studio kota la age myam so visual studio code hangi sidai inheritance in python programming khare sidai khoina ahan bada i doisi ko samna class ama haina identify tawni si base class wedini ko or parent harge some the khangna parent or base hage ko sigi se base
So parent or base class sida koina kay idoino da na class ama ka an identify tawse kay class identify tawse yam tam animal have a class ama identify tawra basi animal have a class sida koina def define tawirani kay define tawdoino init aduga self ta nan lay ko sima lejares no masagi sigi class animal se sije koina mu derive ta hala kadoini ba karamba class ta derive ta kadoina have matamda class child derive class to ideni sigi class na sman class irani aduga sida koina sama khalama example oina dog har sigi dog se kanada gi karamba class maze derive tor kadona habi matamda to sigi animal haiba se sigi class se mana derive tawrani habidi sida yawriba class methods adagi definition me amje kanana sina byadeba animal haiba sigi class se kawraga dog haiba khogi class anawujina kawba yadoni habi inherit tawidoni ko sigi samana na def edit haga smana later sida to mana super piri jinga sai ko akoi sida shamta laksi sida mana ka haga habida the super function is used to access the parent class methods hydra and properties within the child class aduna si super resi naraga koina nga sai gi pathakta lairiba properties si definition je dum ko yai do sine ba si magi isam samba example amane ba ko to sida ai si lok thoage aduga sida name hapage magi maming amal ansi aduga self dot name equal to name haiba variable se sikamana halage sadugi maming la holase ba ko animal du kanagi kai maming kaudoino ma do ren si dog siga kaugi doine dula sigi name se variable ne ba name se kana sat ki doino ren animal name du la ka doine next ta function am khala an si ei function an doina am matam speak ta hanse ba wa ngang han je ba ko kamaina ngang han gani self haiba wa hai se ngang han gi print se koina f string ana law si aduga smaina lakse self dot name haiba se koina ngasagi kaurapu kan da dog se la ane ba sigi dog set is making a sound harje mukhoma natra is barking harj barking khonge ai duine ba ko ngasagi dog is barking harda la ka doin adu yengsi sigi name ji kanada gi laura ka doina ham tamda sigi animal haiba sigi classic kauri ba sigi dog sina laura ka doine ba ko duna dog se la anaba khoi si self laire name hap si su aduga hui je karma makhal gi hui no yeng se aduga maje khoina super tauraga init che kauraga magi si name je khoi variable je kanano haiba matamda sigi sine ko name je kaura ne magi variable name se super je masai gi mathak ta lairiba sigi self dot name da lairiba sigi name se super haiba sigi ko function jina kauro sigi mathak ta lairiba name se adu ta gadi ren dog to kanada sa sagrani sigi animal je da sa sagrani aduna print tor ka doine ko ren next ta koina name maming di kaure adu breed se mu koram se aduna kai doni self dot breed se pasemu breed kamana halamna se koi gi sigi kai daure mathakta koi gi ngasagi name do mathakta animal gi self dot name kamana hangi dumaina magi self free gi magi breed hariba singa mana halani do sigi se ren argument pira ka doine ko breed sigi this samana na def speak amala hansi leshida so mazu akoina self to apply to birasi self apply tawre aduga sida sumangon da su samana na sigi print tawraga is parking haibase sumaina la azal yai ko self dot name is barking sile barking tawbul workan da khoina mu magi breed ama mu log seba ko breed sina no hars breed khangan se sina khogi kana lor kani breed se lor kani breed no zidana khoina sizu mazu self lora ani self lora aga print tawn si samana na f string sinare f string sinaraga self dot name se si se magi breed to oidine is a magi self dot breed to and se habdi kutasing na khoina ne sida tawdo se atai na teba sigi self dot name haini se khoi sida identify tawbra tawde kanada tawi sigi mathak sida animal hariba self dot name je mathak ta laigrani sigi mathak ta self dot name laiba se koina ko animal je dog hariba sigi magi child derive class ina oina kaurane kauraga self dot name hariba do hanjan koina sakai da sina ba yare to sida sina na pyare sigi da ma koina sigi smaina ai sida koina smaina select to kan da jaw reise ama ani ahum mari ji kana mari leine animal da ama yaure sigi speak tam yaure sigi do speak tam yaure aduga sida breed no da maya sigi marak ta di yaubra yaute
ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤ ꯅꯦꯝꯗꯨꯒ ꯉꯁꯥꯏꯒꯤ ꯁꯨꯄꯔ ꯏꯅꯤꯠꯁꯦ ꯀꯧꯔꯒ ꯀꯣ ꯃꯥꯒꯤ ꯁꯨꯄꯔ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯁꯦ ꯀꯧꯔꯒ ꯉꯁꯥꯏꯒꯤ ꯅꯦꯝꯗꯣ ꯑꯦꯅꯤꯃꯦꯜꯗꯒꯤ ꯂꯧꯔꯛꯑꯒ ꯁꯤꯗ ꯍꯥꯞꯆꯟꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯈ꯭ꯔꯦꯕ ꯑꯗꯨꯅ ꯏꯟꯍꯦꯔꯤꯠ ꯇꯧꯔꯛꯑꯕꯅꯦꯕꯀꯣ ꯀꯔꯝꯕ ꯑꯦꯅꯤꯃꯦꯜꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯏꯟꯍꯦꯔꯤꯠ ꯇꯧꯔꯛꯑꯦ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯍꯥꯞꯄꯩ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯁꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁ ꯑꯦꯅꯤꯃꯦꯜ ꯑꯃ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯦ ꯇꯧꯕ ꯂꯣꯏꯔꯒ ꯀ꯭ꯂꯥꯁ ꯗꯣꯛ ꯍꯥꯏꯕ ꯑꯃ ꯁꯤꯁꯤꯅ ꯗꯤꯔꯥꯏꯞ ꯇꯧꯔꯒ ꯄꯦꯔꯦꯟꯇꯒꯤ ꯃꯥꯒꯤ ꯆꯥꯏꯜꯗ ꯂꯥꯛꯑꯕꯅꯦꯕ ꯁꯤꯅꯤꯀꯣ ꯃꯈꯥ ꯇꯥꯅ ꯀ꯭ꯔꯤꯌꯦꯇꯤꯡ ꯏꯟꯁꯇꯦꯟꯁ ꯂꯥꯛꯑꯁꯤꯀꯣ ꯀ꯭ꯔꯤꯌꯦꯇꯤꯡ ꯏꯟꯁꯇꯦꯟꯁ ꯇꯧꯔꯁꯦ ꯑꯩ ꯑꯦꯅꯤꯃꯦꯜ ꯍꯥꯏꯒꯦꯀꯣ ꯑꯦꯅꯤꯃꯦꯜꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ 25ꯇꯁꯨ ꯇꯧꯈꯤꯕꯗ ꯑꯣꯕꯖꯦꯛ 1 ꯍꯥꯏꯔꯒ ꯑꯦꯛꯖꯥꯝꯄꯜ ꯇꯧꯔꯒ ꯑꯦꯛꯖꯥꯝꯄꯜꯗꯣ ꯀꯧꯈꯤꯗꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯀꯩꯗꯧ ꯇꯥꯔꯦ ꯑꯦꯅꯤꯃꯦꯜꯁꯦ ꯀꯅꯥ ꯀꯧꯔꯅꯤ ꯑꯦꯅꯤꯃꯦꯜ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁꯁꯦ ꯀꯧꯔꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯃꯤꯡ ꯑꯃ ꯍꯥꯞꯄꯁꯦꯕꯀꯣ ꯑꯦꯅꯤꯃꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯒꯔ ꯍꯥꯏꯔꯁꯦ ꯇꯥꯏꯒꯔ ꯀꯧꯕ ꯍꯨꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅ ꯇꯥꯏꯒꯔ ꯀꯧꯔꯦꯕꯀꯣ ꯇꯥꯏꯒꯔ ꯀꯧꯕ ꯍꯨꯏꯁꯨ ꯑꯗꯨꯒꯤ ꯑꯦꯅꯤꯃꯦꯜꯗꯣ ꯑꯩꯅ ꯀ꯭रिꯌꯦꯠ ꯇꯧꯔꯦꯕ ꯏꯟꯁꯇꯦꯟꯁ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯑꯦꯅꯤꯃꯦꯜ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯁꯤꯒꯤꯁꯦ ꯇꯥꯏꯒꯔꯁꯦ ꯃꯃꯤꯡ ꯑꯣꯏꯅ ꯆꯠꯈ꯭ꯔꯅꯤ ꯁꯣ ꯑꯦꯅꯤꯃꯦꯜ ꯍꯥꯏꯔꯤꯕ ꯑꯩꯈꯣই ꯑꯦꯅꯤꯃꯦꯜ ꯑꯃ ꯀꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯑꯦꯅꯤꯃꯦꯜꯁꯦ ꯀꯅꯥꯅꯣ ꯀ꯭ꯂꯥꯁꯇꯣ ꯀꯧꯔꯦ ꯀ꯭ꯂꯥꯁ ꯀꯧꯔ ꯇꯥꯏꯒꯔ ꯍꯥꯏꯕ ꯑꯃ ꯍꯥꯞꯄꯦ ꯇꯥꯏꯒꯔꯗꯣ ꯍꯣꯔꯦꯟ ꯇꯥꯏꯒꯔꯁꯤ ꯁꯦꯜꯐ ꯗꯣꯠ ꯅꯦꯝꯁꯦ ꯇꯥꯏꯒꯔꯁꯤ ꯆꯪꯖꯔꯝꯅꯦꯕ ꯇꯥꯏꯒꯔꯁꯤ ꯇꯁꯦꯡꯅ ꯑꯦꯅꯤꯃꯦꯜꯒꯤ ꯃꯃꯤꯡꯅꯤ ꯁꯤꯒꯤ ꯑꯦꯅꯤꯃꯦꯜꯁꯦ ꯑꯩꯅ ꯁꯦꯜꯐ ꯗꯣꯠ ꯅꯦꯝꯁꯤꯗ ꯏꯁ ꯕꯥꯔꯀꯤꯡ ꯑꯅ ꯀꯧꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯤ ꯁ꯭ꯄꯤꯛ ꯍꯥꯏꯔꯤꯕ ꯐꯪꯁꯟꯁꯦ ꯀꯧꯗꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯑꯦꯅꯤꯃꯦꯜ ꯗꯣꯠ ꯁ꯭ꯄꯤꯛ ꯍꯥꯏꯔꯤꯕ ꯐꯪꯁꯟꯁꯦ ꯀꯧꯔꯅꯤ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯥꯎꯠꯄꯨꯠ ꯑꯃ ꯊꯣꯛꯆꯔꯛꯑꯅꯦꯕ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯤꯒꯤ ꯃꯊꯛꯀꯤ ꯀ꯭ꯂꯥꯁꯁꯦ ꯍꯥꯟꯅꯇꯪ ꯔꯟ ꯇꯧꯔꯒ ꯌꯦꯡꯁꯤ ꯀꯣꯟꯅ ꯗꯤꯔꯥꯏꯞ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯦꯗꯣ ꯌꯦꯡꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯀ꯭ꯂꯥꯁ ꯑꯦꯅꯤꯃꯦꯜꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯔꯟ ꯇꯧꯔꯒ ꯌꯦꯡꯉꯅꯤ ꯁꯤꯗꯩꯁꯤꯗ ꯔꯟ ꯇꯧꯔꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏ ꯇꯥꯏꯒꯔ ꯏꯁ ꯕꯥꯔꯀꯤꯡ ꯇꯁꯦꯡꯅ ꯀꯣ ꯃꯌꯥꯝ ꯎꯕꯤ ꯍꯥꯏꯅ ꯂꯧꯖꯔꯒꯦ ꯁꯤꯒꯤ ꯇꯥꯏꯒꯔ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯨꯏꯅꯦꯕ ꯀꯣ ꯍꯨꯏ ꯃꯃꯤꯡ ꯑꯃꯅꯤ ꯃꯥꯒꯤ ꯍꯨꯏ ꯃꯃꯤꯡꯁꯦ ꯁꯥꯅꯦꯕꯀꯣ ꯁꯥꯅꯤ ꯃꯥ ꯃꯁꯥꯝꯁꯦ ꯃꯥꯁꯦ ꯈꯣꯡꯉꯤ ꯍꯥꯏꯕꯅꯦꯕꯀꯣ ꯈꯣꯡꯉꯦ ꯈꯣꯡꯉꯤꯕ ꯁꯤꯒꯤ ꯇꯥꯏꯒꯔꯁꯦ ꯃꯥꯒꯤ ꯍꯣꯔꯦꯟ ꯕ꯭ꯔꯤꯠ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯩꯗꯧꯏ ꯍꯥꯏꯕꯗꯣ ꯂꯥꯛꯁꯤ ꯁꯤꯁꯦ ꯃꯨꯊꯠꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯂꯥꯛꯁꯤ ꯁꯣ ꯀ꯭ꯂꯥꯁ ꯗꯣꯛꯇ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯥꯎꯠꯄꯨꯠꯇꯣ ꯐꯪꯉꯦ ꯀꯩ ꯐꯪꯉꯦ ꯇꯥꯏꯒꯔ ꯏꯁ ꯕꯥꯔꯀꯤꯡ ꯍꯥꯏꯔꯒ ꯁꯤꯗ ꯐꯪꯈ꯭ꯔꯦ ꯑꯥꯎꯠꯄꯨꯠꯇ ꯇꯥꯏꯒꯔ ꯏꯁ ꯕꯥꯔꯀꯤꯡ ꯍꯥꯏꯔꯒ ꯐꯪꯈ꯭ꯔꯦ ꯁꯣ ꯀ꯭ꯔꯤꯌꯦꯇꯤꯡ ꯏꯟꯁꯇꯦꯟꯁ ꯐꯣꯔ ꯁꯤꯒꯤꯁꯤꯅ ꯑꯩ ꯀꯩꯅꯣ ꯊꯥꯒꯦ ꯐꯣꯔ ꯄꯦꯔꯦꯟ ꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯆꯥꯏꯜ ꯍꯥꯏꯔꯗꯤ ꯆꯥꯏꯜ ꯍꯥꯏꯔꯁꯨ ꯌꯥꯏ ꯗꯤꯔꯥꯏꯞ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯁꯤꯗꯩꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯣꯛꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯧꯕꯤꯔꯝꯃꯁꯦꯕꯀꯣ ꯑꯍꯥꯟꯕꯒꯤ ꯁꯤꯒꯤ ꯁ꯭ꯄꯤꯛꯁꯤꯃ ꯀꯧꯕꯤꯔꯝꯃꯁꯤ ꯀꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯗꯣꯛ ꯍꯥꯏꯕ ꯀꯣ ꯁꯥ ꯃꯈꯜ ꯑꯃ ꯂꯧꯗꯣꯏꯅꯤ ꯑꯗꯨꯒ ꯗꯣꯛ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁꯁꯦ ꯀꯧꯔꯅꯦꯕ ꯀꯧꯔꯒ ꯃꯉꯣꯟꯗ ꯍꯥꯞꯄꯛꯀꯗꯣꯏꯁꯦ ꯃꯃꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯅꯥꯗꯩ ꯂꯧꯒꯗꯣꯏꯅꯣ ꯇꯥꯏꯒꯔꯗꯩ ꯂꯧꯖꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯤꯡ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯣꯡꯂꯤ ꯁꯦꯜꯐꯀ ꯀꯅꯥꯒ ꯕ꯭ꯔꯤꯠꯀ ꯇꯧꯕ ꯌꯥꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯦꯜꯐꯁꯤ ꯃꯆꯥ ꯑꯃ ꯍꯥꯏꯔꯒꯦ ꯕꯦꯕꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯦꯕꯤꯁꯦ ꯃꯥꯒꯤ ꯕ꯭ꯔꯤꯠꯁꯦ ꯑꯃ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏꯒꯤ ꯖꯔꯃꯟ ꯁꯦꯐꯔꯠ ꯍꯥꯏꯔꯒꯦꯀꯣ ꯖꯔꯃꯟ ꯁꯦꯐꯔꯠꯀ ꯃꯥꯁꯦ ꯃꯁꯥꯒꯤ ꯃꯃꯤꯡꯗꯤ ꯇꯥꯏꯒꯔꯁꯤꯗꯤ ꯀꯅꯥꯗꯩ ꯀꯧꯔꯛꯑꯅꯤ ꯑꯦꯅꯤꯃꯦꯜꯗꯩ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯜꯐꯀ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯠꯇꯨꯒ ꯄꯤꯔꯦ ꯑꯩꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯗꯣꯛꯁꯦ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯂꯥꯛꯍꯟꯖꯦꯕ ꯕꯦꯕꯤ ꯍꯥꯏꯔꯒ ꯂꯥꯛꯀꯗ꯭ꯔꯥ ꯀꯣ ꯑꯗꯣ ꯁꯤꯒꯤꯗ ꯕꯦꯕꯤ ꯏꯁ ꯕꯥꯔꯀꯤꯡ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯀꯦꯅ ꯕꯦꯕꯤ ꯖꯔꯃꯟ ꯁꯦꯐꯔꯠ ꯂꯥꯛꯀꯗꯣꯏꯅꯤ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯀꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯇꯥꯏ ꯗꯣꯛꯁꯤ ꯗꯣꯠ ꯁ꯭ꯄꯤꯛ ꯇꯧꯍꯜꯂꯁꯤ ꯗꯣꯠ ꯁ꯭ꯄꯤꯛ ꯇꯧꯍꯜꯂꯅꯤ ꯃꯥꯒꯤ ꯑꯥꯎꯠꯄꯨꯠ ꯑꯃ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯑꯥꯎꯠꯄꯨꯠꯇ ꯀꯩ ꯊꯣꯛꯂꯛꯀꯦ ꯌꯦꯡꯁꯤ ꯁꯤ ꯔꯟ ꯇꯧꯔꯦ ꯔꯟ ꯇꯧꯕ ꯀꯥꯟꯗ ꯃꯊꯛꯇ ꯁꯤꯒꯤ ꯇꯥꯏꯒꯔ ꯏꯁ ꯕꯥꯔꯀꯤꯡ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯀꯣ ꯕꯦꯕꯤ ꯏꯁ ꯕꯥꯔꯀꯤꯡ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯣ ꯁꯦꯜꯐ ꯗꯣꯠ ꯅꯦꯝꯁꯤ ꯃꯥꯒꯤ ꯅꯦꯝꯁꯤꯅ ꯀꯧꯈ꯭ꯔꯕꯅꯤ ꯃꯁꯥꯅ ꯀꯧꯖꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯇꯥꯏꯒꯔ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯃꯔꯣꯝꯗ ꯑꯣꯀꯦ ꯑꯗꯨꯒ ꯗꯣꯛꯁꯦ ꯗꯣꯛ ꯗꯣꯠ ꯁ꯭ꯄꯤꯛꯀꯤ ꯃꯍꯨꯠꯇ ꯗꯣꯛ ꯗꯣꯠ ꯕ꯭ꯔꯤꯠ ꯅꯣꯁꯦ ꯍꯥꯞꯄꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯧꯔꯁꯤ ꯁꯤꯗꯅ ꯑꯃꯨꯛ ꯑꯥꯎꯠꯄꯨꯠ ꯊꯣꯛꯂꯛꯀꯦ ꯌꯦꯡꯉꯁꯤ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯀꯣ ꯕꯦꯕꯤ ꯏꯁ ꯕꯥꯔꯀꯤꯡ ꯇꯥꯏꯒꯔ ꯏꯁ ꯕꯥꯔꯀꯤꯡ ꯕꯦꯕꯤ ꯏꯁ ꯕꯥꯔꯀꯤꯡ ꯀꯣ ꯕꯦꯕꯤ ꯏꯁ ꯖꯔꯃꯟ ꯁꯦꯐꯔꯠ ꯑꯣꯀꯦ ꯁꯤꯁꯦ ꯑꯩꯅ ꯁꯤꯗ ꯕꯦꯕꯤ ꯇꯥꯏꯒꯔ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯃꯤꯡ ꯍꯥꯞꯄꯒꯤ ꯈꯔ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯀꯣ ꯇꯥꯏꯒꯔ ꯏꯁ ꯕꯥꯔꯀꯤꯡ ꯕꯦꯕꯤ ꯇꯥꯏꯒꯔ ꯏꯁ ꯕꯥꯔꯀꯤꯡ ꯕꯦꯕꯤ ꯇꯥꯏꯒꯔ ꯏꯁ ꯖꯔꯃꯟ ꯁꯦꯐꯔꯠ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏꯕ ꯀꯩ ꯈꯪꯒꯦꯗ ꯉꯁꯥꯏꯒꯤ ꯗꯣꯛ ꯍꯥꯏꯔꯤꯕꯒ ꯑꯩꯈꯣꯏꯅ ꯐꯪꯁꯟ ꯑꯃꯈꯛ ꯁꯤꯗꯩꯁꯤꯗ ꯏꯅꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯦꯜꯐꯅꯦ ꯅꯦꯝꯅꯦ ꯕ꯭ꯔꯤꯠꯅꯦ ꯑꯩꯈꯣꯏꯅ ꯑꯍꯨꯝꯃꯛ ꯇꯧꯔꯛꯑꯦꯕꯀꯣ ꯇꯧꯔꯛꯑꯒꯁꯨ ꯃꯃꯤꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯅꯦꯝꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯀꯧꯔꯛꯄ ꯀꯥꯟꯗ ꯃꯈꯜ ꯑꯅꯤꯇꯪ ꯀꯧꯔꯛꯑꯦ ꯕꯦꯕꯤ ꯇꯥꯏꯒꯔꯒ ꯖꯔꯃꯟ ꯁꯦꯐꯔꯠꯀ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯅꯦꯝꯁꯦ ꯑꯃꯨꯛ ꯃꯔꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯁꯦꯕ ꯁꯨꯃꯥꯏꯅ ꯁꯦꯄꯔꯦꯠ ꯇꯧꯔꯒ ꯇꯥꯏꯒꯔꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯄꯔꯦꯠ ꯇꯧꯔꯒ ꯍꯥꯞꯄꯝꯃꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯑꯦꯔꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯦꯕ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯀꯩꯒꯤ ꯑꯦꯔꯔ ꯄꯤꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯣ
ꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯇꯨ ꯀꯣ takes 3 positional arguments but 4 were given ꯍꯥꯏ ꯇꯁꯦꯡꯅ ꯃꯥꯅ ꯄꯥꯝꯕꯗꯤ ꯑꯍꯨꯝ ꯄꯥꯝꯕꯅꯦꯕ ꯑꯍꯨꯝꯗꯣ ꯉꯁꯥꯏ ꯀꯅꯥꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯅꯦꯝꯁꯦ ꯑꯦꯅꯤꯃꯦꯜꯗꯒꯤ ꯂꯥꯛꯆꯒꯗꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯦꯝ ꯑꯃꯃꯨꯛ ꯄꯤꯁꯜꯂꯤꯕ ꯇꯥꯏꯒꯔꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯀꯣ ꯁꯤꯒꯤ ꯑꯇꯣꯞꯄ ꯑꯥꯔꯒꯨꯃꯦꯟꯇꯣ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯁꯜꯂꯛꯑꯦ ꯃꯥꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯦꯔꯔ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯦꯝꯁꯦ ꯀꯅꯥꯗꯩ ꯂꯧꯈꯤꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯃꯁꯥꯒꯤ ꯁꯤꯒꯤ ꯃꯊꯛꯀꯤ ꯇꯥꯏꯒꯔꯁꯤ ꯁꯤꯗꯩ ꯑꯗꯨꯝ ꯂꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯕꯦꯕꯤ ꯍꯥꯏꯕ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯗꯣꯛ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯁꯤꯅ ꯐꯖꯗꯧ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯒ ꯔꯣꯀꯤꯒ ꯍꯥꯏꯔꯁꯤ ꯔꯣꯀꯤꯁꯤꯀꯣ ꯁꯨꯃꯥꯏꯅꯒ ꯑꯗꯨꯝ ꯑꯣꯏꯍꯜꯂꯁꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯃꯤꯡ ꯀꯣ ꯅꯦꯝꯗꯣ ꯀꯅꯥꯗꯩ ꯀꯧꯔꯨꯕꯅꯣ ꯑꯦꯅꯤꯃꯦꯜ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁꯁꯤꯗꯒꯤ ꯑꯗꯨꯝ ꯀꯧꯔꯕꯅꯤ ꯏꯟꯍꯦꯔꯤꯠ ꯇꯧꯔꯛꯄꯅꯦꯕꯀꯣ ꯁꯤꯅꯤ ꯁꯤꯁꯤꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯜ ꯀꯣ ꯏꯟꯍꯦꯔꯤꯇꯦꯟꯁꯁꯤ ꯀꯃꯥꯏꯅ ꯏꯂꯨꯁꯇ꯭ꯔꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯒꯥꯝꯗꯨꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯏ ꯌꯦꯡꯁꯤ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯡꯒꯜꯅꯦ ꯃꯜꯇꯤꯄꯜꯅꯦ ꯃꯜꯇꯤ ꯂꯦꯚꯦꯜꯅꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯄ꯭ꯔꯣꯒꯥꯝ ꯃꯊꯪ ꯏꯔꯒ ꯌꯦꯡꯉꯛꯁꯤꯀꯣ ꯁꯤꯡꯒꯜꯗꯅ ꯁꯨꯃꯥꯏꯅ ꯏꯁꯝ ꯁꯝꯅꯀꯣ ꯀ꯭ꯂꯥꯁ ꯄꯦꯔꯦꯟ ꯍꯥꯏꯕ ꯑꯃ ꯂꯧꯔꯁꯤ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯩ ꯍꯣꯔꯦꯟ ꯄꯦꯔꯦꯟ ꯋꯥꯟꯅ ꯊꯝꯂꯝꯒꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯐꯪꯁꯟ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯏꯔꯁꯦꯕ ꯗꯦꯞ ꯗꯤꯁꯄ꯭ꯂꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯦꯜꯐ ꯍꯥꯏꯕꯁꯦ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯤꯟꯠ ꯇꯧꯔꯛꯁꯤ this is a parent 1 class ꯍꯥꯏꯔꯒꯦꯀꯣ this is parent 1 classꯅꯦꯅ ꯃꯥꯁꯦ parent 1ꯒꯤ classꯅꯦꯅ ꯊꯣꯟꯕꯤꯔꯦ ꯅꯦꯛꯁꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯗꯤꯔꯥꯏꯚ ꯇꯧꯍꯟꯁꯦꯕꯀꯣ class child ꯍꯥꯏꯔꯒꯦ class childꯁꯦ ꯑꯩꯅ ꯊꯣꯜꯂꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯧꯈꯤꯕꯗꯣ parent 1ꯁꯦ ꯑꯗꯨꯝ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ within ꯃꯥꯅ access ꯇꯧꯕ ꯉꯝꯗꯣꯏꯅꯦ ꯃꯥꯒꯤ ꯁꯤꯒꯤ function def display ꯍꯥꯏꯁꯦꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗꯅꯤ def ꯍꯥꯏꯔꯒ show ꯇꯧꯗꯣꯏꯅꯤ ꯀꯩ show ꯇꯧꯗꯣꯏꯅꯣ ꯃꯥ ꯃꯁꯥꯒꯤ self ꯑꯃ show ꯇꯧꯖꯔꯅꯤ self show ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ print ꯇꯧꯕ ꯌꯥꯔꯦ ꯀꯩ print ꯇꯧꯔꯛꯀꯗꯣꯏꯅꯣ this is a child classꯅꯦꯅ ꯍꯥꯏꯔꯒꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯁꯨ child 1 ꯍꯥꯏꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ parent 1ꯒ child 1ꯒ parent 1ꯗ child 1ꯗ ꯁꯤꯡꯒꯜꯗ ꯂꯥꯛꯑꯦ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ instance create ꯇꯧꯔꯁꯦꯕ ꯑꯩꯈꯣꯏꯒꯤ new child ꯍꯥꯏꯕ ꯑꯃ ꯑꯩꯅ ꯁꯨꯃꯥꯏꯅ variable ꯑꯃ ꯂꯧꯔꯦ child 1ꯁꯦ ꯀꯧꯔꯒ ꯇꯣꯛꯄ ꯌꯥꯅꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯧꯗ꯭ꯔꯁꯨ ꯌꯥꯔꯅꯦꯕ ꯉꯁꯥꯏꯒꯤ parent 1ꯁꯦ ꯀꯧꯗ꯭ꯔꯁꯨ ꯌꯥꯔꯅꯦꯕ ꯀꯩꯒꯤꯅೋ ꯍꯥꯏꯕ ꯃꯇꯝꯗ child 1 ꯍꯥꯏꯔꯤꯕꯁꯦ ꯁꯤꯁꯦ ꯐꯪꯁꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯀ꯭ꯂꯥꯁꯇꯣ new childꯁꯤꯅ access ꯇꯧꯕ ꯉꯝꯃꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ new childꯗꯨꯅ child 1ꯒ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ parentꯇꯨꯁꯨ ꯀꯧꯕ ꯉꯝꯃꯅꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ displayꯁꯤꯁꯨ ꯀꯧꯕꯉꯝꯃꯅꯦꯕ ꯀꯅꯥꯅ new child dot displayꯅ ꯀꯧꯕ ꯉꯝꯃꯅꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ new child dot showꯁꯤꯁꯨ ꯉꯝꯃꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅ create instance create ꯇꯧꯔꯦ ꯁꯤꯅ function call ꯌꯥꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ function call ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯁꯦ run ꯇꯧꯔ ꯌꯦꯡꯁꯤ run ꯇꯧꯔꯒ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ this is a parent class 1 class ꯍꯥꯏꯔꯦ ꯑꯗꯨꯒ this is a child class ꯍꯥꯏꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ new child ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ new childꯁꯦ ꯑꯩꯈꯣꯏꯅ create instance create ꯇꯧꯕ ꯃꯇꯝꯗ child 1 ꯈꯛꯇꯪ create ꯇꯧꯔꯒ ꯌꯥꯔꯦ ꯑꯩꯈꯣꯏ parent 1ꯁꯦ ꯁꯤꯗꯩꯗ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯔꯦꯕ ꯀꯣ child 1ꯁꯤꯅ display ꯍꯥꯏꯔꯤꯕ ꯐꯪꯁꯟꯁꯤꯁꯨ ꯀꯧꯕ ꯉꯝꯃꯦ show ꯍꯥꯏꯔꯤꯕ ꯐꯪꯁꯟꯁꯤꯁꯨ ꯀꯧꯕ ꯉꯝꯃꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ childꯁꯤꯅ it can both call this display as well as this show ꯑꯅꯤꯃꯛꯁꯦ ꯀꯧꯕ ꯉꯝꯃꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅꯤ ꯃꯥꯅ ꯎꯠꯅꯤꯡꯉꯤꯁꯦ ꯁꯤꯁꯤꯅ ꯁꯤꯡꯒꯜꯒꯤꯅꯦ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤꯗ ꯑꯃꯒ ꯌꯦꯡꯍꯧꯁꯤ ꯁꯤꯁꯦ ꯑꯩ ꯀꯛꯊꯠꯆꯒꯦ ꯑꯗꯨꯒ ꯁꯤꯗꯩꯅ ꯑꯃꯨꯛ ꯍꯥꯞꯀꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯀꯤꯁꯨ ꯑꯃꯨꯛ ꯀꯛꯀꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯥꯞꯄꯦ ꯁꯣ ꯁꯤꯒꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯅꯅꯦ ꯉꯁꯥꯏꯒꯤ ꯑꯦꯅꯤꯃꯦꯜꯗꯣ ꯑꯃꯇꯪ ꯀꯧꯈꯤꯗꯅ ꯑꯦꯅꯤꯃꯦꯜ ꯍꯥꯏꯔꯒ ꯑꯦꯅꯤꯃꯦꯜ ꯇꯥꯏꯒꯔ ꯁꯤꯁꯨ ꯑꯩꯈꯣꯏꯅꯅꯦ ꯁꯤꯒꯤ ꯃꯔꯛꯁ ꯑꯅꯤꯁꯦ ꯂꯧꯊꯣꯛꯑꯝꯃꯁꯦ ꯁꯤꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯑꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯗꯣꯛ ꯀꯧꯔꯦ ꯔꯣꯀꯤꯒ ꯖꯔꯃꯟꯒ ꯑꯗꯨꯒ ꯖꯔꯃꯟ ꯁꯦꯐꯔꯠꯀ ꯗꯣꯛꯅ ꯁ꯭ꯄꯤꯛ ꯇꯧꯔꯦꯕ ꯁꯤꯒꯤ ꯁ꯭ꯄꯤꯛꯁꯦ ꯀꯅꯥꯗ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯅ ꯁꯤꯒꯤ ꯗꯣꯛ ꯁ꯭ꯄꯤꯛꯁꯤꯗ ꯑꯩꯅ ꯁꯤ ꯅꯝꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯦꯅꯤꯃꯦꯜ ꯃꯁꯥꯃꯛꯇ ꯆꯠꯆꯩꯌꯦꯕꯁꯦ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯅꯦꯕ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯔꯟ ꯇꯧꯔ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯔꯣꯀꯤ ꯏꯁ ꯕꯥꯔꯀꯤꯡ ꯔꯣꯀꯤ ꯏꯁ ꯖꯔꯃꯟ ꯁꯦꯐꯔꯠ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯦꯜꯗ ꯄꯤꯕ ꯀꯣ ꯁꯤꯒꯤ ꯑꯦꯅꯤꯃꯦꯜꯗ ꯇꯥꯏꯒꯔ ꯍꯥꯏꯔꯒ ꯀꯣ ꯇꯥꯏꯒꯔ ꯏꯁ ꯕꯥꯔꯀꯤꯡ ꯑꯅ ꯀꯣ ꯁꯤ ꯕꯥꯔꯀꯤꯡ ꯍꯥꯏꯒꯗꯕꯅꯤ ꯕ꯭ꯔꯦꯀꯤꯡ ꯏ ꯂꯩꯔꯝꯃꯦ ꯁꯤꯒꯤ ꯁꯔꯨꯛꯁꯦ ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯌꯥꯔꯦꯕ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯜ ꯍꯥꯏꯔꯤꯕ ꯁꯔꯨꯛꯁꯦ ꯁꯤꯁꯦ ꯗꯥꯏꯔꯦꯛ ꯀꯣ ꯀ꯭रिꯌꯦꯠ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯔꯅꯦꯕ ꯑꯣꯡꯂꯤ ꯁꯤꯒꯤ ꯗꯣꯛꯁꯤꯅ ꯑꯗꯨꯝ ꯀ꯭रिꯌꯦꯠ ꯇꯧꯕ ꯉꯝꯕꯅꯦꯕꯀꯣ ꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯇꯨꯗꯤꯀꯣ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝ ꯀꯣ ꯒ꯭ꯌꯥꯟ ꯇꯥꯕꯤꯗ꯭ꯔꯒꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯝꯃꯣ ꯑꯩꯈꯣꯏꯒꯤ ꯀꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯩꯗꯧꯔꯒ
ꯒ꯭ꯌꯥꯟ ꯇꯥꯍꯟꯁꯤꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯁꯤ ꯁꯤꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦꯀꯣ ꯀ꯭ꯂꯥꯁ ꯄꯦꯔꯦꯟ 1 ꯍꯥꯏꯕ ꯑꯃ ꯀꯧꯔꯦ ꯀꯧꯔꯤꯕ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯐꯪꯁꯟ ꯑꯃ ꯍꯥꯞꯄꯦ ꯁꯤ ꯐꯪꯁꯟꯁꯦ ꯀꯅꯥꯅ ꯀꯧꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯗꯤꯔꯥꯏꯞ ꯇꯧꯕ ꯆꯥꯏꯜ ꯀ꯭ꯂꯥꯁ ꯑꯃꯅ ꯃꯥꯁꯦ ꯀꯧꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨ ꯀꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯀ꯭ꯂꯥꯁꯇꯣ ꯀ꯭ꯔꯤꯌꯦꯠ ꯏꯟꯁꯇꯦꯟꯁ ꯇꯧꯔꯦ ꯏꯟꯁꯇꯦꯟꯁ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗꯤꯁꯄ꯭ꯂꯦ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯁꯣ ꯍꯥꯏꯕꯁꯤ ꯑꯅꯤꯃꯛꯁꯦ ꯄꯨꯟꯅ ꯀꯩꯗꯧꯕ ꯉꯁꯥꯏꯒꯤ ꯆꯥꯏꯜ ꯀ꯭ꯂꯥꯁꯁꯤꯅ ꯄꯦꯔꯦꯟꯇꯣ ꯑꯗꯨꯝ ꯀꯧꯕ ꯌꯥꯔꯦꯕꯀꯣ ꯍꯟꯖꯟꯅ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯠ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯔꯅꯤ ꯁꯤꯅꯤ ꯁꯣ ꯁꯤꯡꯒꯜ ꯆꯥꯏꯜꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯅꯦꯛꯁꯇ ꯂꯩꯕꯁꯤ ꯃꯜꯇꯤꯄꯜ ꯏꯟꯍꯦꯔꯤꯇꯦꯟꯁ ꯂꯩꯀꯣ ꯃꯜꯇꯤꯄꯜꯁꯤꯁꯨ ꯑꯩ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯣꯟꯊꯣꯛꯆꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯊꯨꯔꯅꯤ ꯀꯩꯒꯤꯅꯣꯗ ꯁꯤꯡꯒꯜ ꯄ꯭ꯂꯁ ꯃꯜꯇꯤꯄꯜ ꯍꯥꯞꯄꯝꯃꯒꯦ ꯀꯣ ꯄꯦꯔꯦꯟ 1ꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯥꯁ ꯄꯦꯔꯦꯟ 2 ꯍꯥꯏꯕ ꯑꯃ ꯍꯥꯞꯆꯜꯂꯒꯦꯕ ꯆꯞ ꯃꯥꯟꯅꯅꯀꯣ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯗꯤꯁꯄ꯭ꯂꯦꯗ ꯄꯦꯔꯦꯟ 2 ꯀ꯭ꯂꯥꯁ ꯍꯥꯏꯔꯝꯃꯒꯦ ꯀꯣ ꯑꯗ ꯁꯤꯒꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯗꯤꯁꯄ꯭ꯂꯦꯁꯦ ꯐꯪꯁꯟꯁꯦ ꯑꯅꯤ ꯍꯟꯖꯟꯕꯅꯤꯅ ꯑꯃ ꯇꯣꯉꯥꯟꯅ ꯊꯝꯗꯕ ꯑꯃꯨꯛ ꯌꯥꯔꯔꯣꯏꯕꯀꯣ ꯗꯤꯁꯄ꯭ꯂꯦ 1 ꯗꯤꯁꯄ꯭ꯂꯦ 2 ꯁꯤꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯤ ꯊꯣꯛꯅ ꯀꯧꯕ ꯌꯥꯔꯅꯦꯕ ꯆꯥꯏꯜꯁꯤꯅ ꯑꯗꯨꯝ ꯗꯤꯁꯄ꯭ꯂꯦ 1ꯒ ꯂꯣꯏꯅꯅ ꯗꯤꯁꯄ꯭ꯂే 2 ꯑꯅꯤꯃꯛꯁꯦ ꯀꯧꯕ ꯌꯥꯔꯅꯦꯕꯀꯣ ꯑꯗꯨꯕꯨ ꯀꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯆꯥꯏꯜ 1ꯁꯦ ꯄꯦꯔꯦꯟ 1ꯗ ꯍꯥꯞꯄꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯑꯃꯨꯛ ꯄꯦꯔꯦꯟ 2ꯁꯨ ꯑꯃꯨꯛ ꯍꯥꯞꯄꯝꯕ ꯌꯥꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯀꯧꯕ ꯌꯥꯔꯅꯦꯕꯀꯣ ꯁꯤꯁꯦ ꯈꯪꯕꯤꯔꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯇꯪꯒ ꯍꯟꯒꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯔꯦꯟ 1 ꯍꯥꯏꯕ ꯀ꯭ꯂꯥꯁ ꯑꯃ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯦ ꯆꯞ ꯃꯥꯟꯅꯅ ꯄꯦꯔꯦꯟ 2 ꯍꯥꯏꯕ ꯑꯃ ꯇꯧꯔꯦ ꯁꯤꯗꯩꯁꯤꯗ ꯃꯥꯟꯅꯗꯕ ꯐꯪꯁꯟ ꯑꯅꯤ ꯌꯥꯎꯔꯦ ꯃꯥꯟꯅꯗꯕ ꯐꯪꯁꯟ ꯑꯅꯤꯁꯦ ꯑꯦꯛꯁꯦꯁ ꯇꯧꯒꯦꯗꯤ ꯉꯁꯥꯏꯒꯤ ꯆꯥꯏꯜꯁꯦ ꯃꯥ ꯃꯁꯥꯁꯦ ꯄꯦꯔꯦꯟ 1ꯒ ꯄꯦꯔꯦꯟ 2ꯒ ꯑꯅꯤꯃꯛ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯅꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯝꯒꯗꯣꯏꯅꯦꯕ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯃꯥ ꯃꯁꯥꯃꯛꯁꯤꯁꯨ ꯀꯧꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯆꯥꯏꯜꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯏꯟꯁꯇꯦꯟꯁ ꯇꯧꯕꯤꯔꯅꯤ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯗꯤꯁꯄ꯭ꯂꯦ 1ꯒ ꯗꯤꯁꯄ꯭ꯂꯦ 2ꯒꯁꯦ ꯑꯅꯤꯃꯛ ꯀꯧꯕ ꯌꯥꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯔꯟ ꯇꯧꯔꯦ ꯔꯟ ꯇꯧꯕ ꯀꯥꯟꯗ ꯃꯥꯁꯨ 2ꯁꯤꯗ ꯍꯥꯞꯄꯦ ꯄꯦꯔꯦꯟ 1 ꯀ꯭ꯂꯥꯁꯅꯤ ꯄꯦꯔꯦꯟ 2 ꯀ꯭ꯂꯥꯁꯅꯤ ꯆꯥꯏꯜ ꯀ꯭ꯂꯥꯁꯅꯤ ꯑꯗꯨꯃꯥꯏꯅ ꯑꯅꯤꯃꯛ ꯑꯗꯨꯝ ꯀꯧꯕ ꯉꯝꯃꯛꯑꯅꯦꯕ ꯁꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯏꯟꯍꯦꯔꯤꯇꯦꯟꯁꯀꯤ ꯀꯥꯟꯅꯕꯁꯦ ꯅꯦꯛꯁ ꯀꯣ ꯃꯜꯇꯤꯄꯜꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯅꯣ ꯂꯥꯛꯑꯁꯦ ꯃꯜꯇꯤ ꯂꯦꯚꯦꯜ ꯀꯣ ꯃꯜꯇꯤ ꯂꯦꯚꯦꯜ ꯂꯥꯛꯀꯗꯣꯏꯅꯤ ꯃꯜꯇꯤ ꯂꯦꯚꯦꯜ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯃ ꯍꯥꯞꯆꯔꯒꯦ ꯃꯜꯇꯤ ꯂꯦꯚꯦꯜ ꯀꯣ ꯃꯜꯇꯤ ꯂꯦꯚꯦꯜꯗꯁꯨ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯈꯦꯠꯅꯔꯛꯀꯅꯤ ꯈꯦꯠꯅꯕꯁꯦ ꯁꯤ ꯑꯗꯨꯝ ꯀꯣꯄꯤ ꯇꯧꯔꯒꯦ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯄꯤꯊꯣꯛꯆꯔꯝꯃꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯀꯣ ꯑꯩꯈꯣꯏ ꯁꯤꯅꯁꯦ ꯑꯃꯨꯛ ꯍꯟꯅꯗꯤ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯄꯦꯔꯦꯟ 1 ꯀꯣ ꯄꯦꯔꯦꯟ 1ꯁꯤꯅ ꯄꯦꯔꯦꯟ 2ꯁꯤꯒ ꯃꯔꯤ ꯂꯩꯅꯍꯜꯂꯁꯦ ꯁꯨꯃꯥꯏꯅ ꯄꯦꯔꯦꯟ 1 ꯀꯣ ꯄꯦꯔꯦꯟ 2 ꯍꯥꯏꯔꯤꯁꯦ ꯀꯅꯥꯒꯃꯔꯤ ꯂꯩꯅꯔꯦ ꯄꯦꯔꯦꯟ 1ꯁꯤꯒ ꯃꯔꯤ ꯂꯩꯅꯔꯦꯕ ꯀꯣ ꯁꯤ ꯏꯟꯍꯦꯔꯤꯠ ꯇꯧꯔꯛꯑꯕꯅꯦꯕ ꯏꯟꯍꯦꯔꯤꯠ ꯇꯧꯔꯛꯏꯕꯁꯦ ꯀꯣ ꯆꯥꯏꯜꯁꯤꯅ ꯑꯃꯨꯛ ꯀꯅꯥꯃꯨꯛ ꯏꯟꯍꯦꯔꯤꯇꯦꯟ ꯍꯧꯕ ꯌꯥꯔꯦ ꯑꯅꯤꯃꯛ ꯇꯧꯗꯕꯤꯗ ꯄꯦꯔꯦꯟ 2 ꯈꯛꯇꯪ ꯏꯟꯍꯦꯔꯤꯠ ꯇꯧꯕ ꯌꯥꯔꯦ ꯄꯦꯔꯦꯟ 1 goes to ꯄꯦꯔꯦꯟ 2 and then parent 2 goes to child 1 ꯁꯨꯃꯥꯏꯅ ꯃꯊꯪ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦ ꯇꯧꯔꯛꯄꯁꯦ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯨꯊꯔꯛꯄ ꯌꯥꯔꯅꯤ ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯁꯨ ꯑꯃꯨꯛ ꯔꯟ ꯇꯧꯔ ꯌꯦꯡꯉꯁꯤ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦꯕ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ this is a parent 1 class this is a parent 2 class and this is a child class ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯄꯜꯒ ꯀꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯜꯇꯤ ꯂꯦꯚꯦꯜꯒꯁꯨ ꯑꯗꯨꯝ ꯃꯥꯟꯅꯒꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯃꯊꯪ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯅꯦꯛꯁꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯦꯔꯦꯟ 1 ꯄꯦꯔꯦꯟ 2 ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯣ ꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯦꯔꯦꯟ ꯑꯃ ꯂꯩꯔꯒ ꯆꯥꯏꯜ ꯑꯅꯤ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯂꯦꯚꯦꯜꯒꯤ ꯃꯊꯪꯗ ꯂꯩꯒꯗꯣꯏꯁꯤ ꯍꯥꯏꯔꯥꯔꯀꯤꯀꯦꯜꯗꯅ ꯄꯦꯔꯦꯟ ꯑꯃ ꯆꯥꯏꯜ ꯑꯅꯤ ꯑꯗꯨꯅ ꯄꯦꯔꯦꯟ ꯑꯃ ꯊꯝꯃꯁꯤ ꯀꯣ ꯁꯤꯒꯤ ꯄꯦꯔꯦꯟ ꯑꯃꯁꯦ ꯂꯥꯛꯑꯁꯤ ꯑꯗꯨꯒ ꯁꯤ ꯑꯩ ꯀꯃꯦꯟ ꯇꯧꯊꯣꯛꯆꯔꯒꯦ ꯆꯥꯏꯜ ꯑꯅꯤ ꯂꯥꯛꯑꯟꯁꯦꯕꯀꯣ ꯆꯥꯏꯜ ꯁꯤ ꯀ꯭ꯂꯥꯁ ꯁꯤꯒꯤꯁꯤ ꯑꯗꯨꯝ ꯂꯥꯛꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯄꯤ ꯇꯧꯔꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯨꯛ ꯇꯧꯔꯅꯤ ꯆꯥꯏꯜ ꯁꯤ 1ꯁꯦ ꯑꯗꯨꯝ ꯊꯝꯃꯒꯦ ꯄꯦꯔꯦꯟ 1ꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯁꯤꯒꯤ ꯆꯥꯏꯜꯁꯦ ꯑꯅꯤ ꯊꯣꯛꯍꯜꯂꯁꯦꯕ ꯆꯥꯏꯜ ꯑꯅꯤ ꯊꯣꯛꯍꯜꯂꯁꯤ ꯆꯥꯏꯜ 2 ꯃꯥꯁꯤꯁꯨ ꯀꯅꯥꯗꯩ ꯑꯗꯨꯝ ꯇꯧꯔꯛꯀꯗꯣꯏꯕ ꯄꯦꯔꯦꯟ 1ꯗꯩ ꯁꯣ ꯁꯤꯒꯤ ꯄꯦꯔꯦꯟ 1 ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁꯁꯤ ꯆꯥꯏꯜ 1ꯅ ꯏꯟꯍꯦꯔꯤꯠ ꯇꯧꯔꯦ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯆꯥꯏꯜ 2ꯅꯁꯨ ꯑꯃꯨꯛ ꯏꯟꯍꯦꯔꯤꯠ ꯇꯧꯔꯦ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯁꯤ ꯇꯣꯉꯥꯟꯅ ꯑꯅꯤ ꯊꯝꯃꯁꯤ 2ꯒ ꯁꯤꯗ 1 ꯑꯣꯔ ꯑꯗꯨꯒ ꯁꯤꯗ 2 ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯑꯃꯨꯛ ꯁꯤꯁꯦ ꯑꯃꯨꯛ ꯀꯧꯕ ꯌꯥꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯀꯣ ꯁꯣ ꯄꯦꯔꯦꯟ 1ꯁꯦ ꯆꯥꯏꯜ 1ꯅꯁꯨ ꯂꯧꯔꯦ ꯆꯥꯏꯜ 2ꯅꯁꯨ ꯂꯧꯔꯦ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯍꯥꯏꯔꯥꯔꯀꯤ ꯑꯃꯗ ꯆꯠꯂꯦꯕ
aduna new child se child 1 kaure adubu sidaijidadi new child se new child 2 haige ko aduga sigina new child 1 haige new child 1 jina child 1 kaure new child 2 jina child 2 kaure child 1 sina display 1 taure display 1 tawlu raga khoi mu ke dogani so 1 je ta hanje kanana child 1 samana na si se mo khoi ani rak tholani aduga child 2 na mu ta hansi child 2 na display 1 ji dum taure aduga child 2 na mu so 2 je mu kau ya doine smaina ko ani thomna ne smaina lak do child 1 na display ga soga child 2 na mu display ga soga yengsi output yengsi this is a parent 1 class this is a child class this is a parent 1 class this is a child class okay sida ina child 1 ga child 2 ga hapadi make senga tholakani amka ju ran tawge to parent 1 class tagi child 1 class thoe parent 1 class tagi mu child 2 class thoe smaina yai ko sisna koi multi level lorga magi hierarchical lakne ko hierarchical lor kan aroi bada hybrid am tangaire to hybrid tadi mu kitang tongalani ko tongalaga su khoi dum ira asi video se kitang samli sangani hybrid tana mu ngasai gi tamana na khoi sigi parent 1 ga child 1 ga se kaura ko mangon da leiba si kumana leigi dom ta mong ama yengam si parent 1 parent 2 child 1 child 2 dai grandchild atu doi target di parent 1 parent 2 amuka zumu laura si mathak tagi parent 1 then parent 2 child 1 child 2 dagi di mo maze grandchild namu hapak se ko class grandchild haibam hapak se adubu stage da mari leina duise kana ga mari leina doino haiba matamda parent 1 ga child 1 ga mari leina doibo ko parent 1 ga child 1 ga mari leina re parent 2 ga kanamta ga di mari leina re roi aduga sigi parent 2 jina child 2 na kaugada sigi ko parent 1 jina child 1 na kaure child 2 da mu parent 2 kaure aduga sigi grandchild jina kana kaudoino haibada child 1 ga child 2 ga kaudoine ko def haraga last ta kai hape ane self hape ane print audrini onion da last grandchild ramazana last arroydo hailase ko simyam se khoina mu instance create tawdoine adubu si se instance create tawdo grandchild khatang tawraga lution be yare asagi koina sidadi ani rak thoknaga tawidana hybrid ki kana basina amje mari amaga mari leinaraga so iroi loibata ma masama khatang aroiba child je khatang jina khoi maji asagi create instance tawba yadoini aduga call tawba su yadoine ba ko aduna grandchild equal to grandchild gi hawira neba ko smaina instance create tawre aduga maji ke dobe are khoina value hape are kana haptino grandchild dot display 1 tawrani display 2 tawbirani so 1 tawbe yarani so 2 su tawbe yarane dun takpadi sigi grandchild jena kai access tawbe haba matamda display 1 sigi display 1 jisu grandchild access tawbe yare display 2 ju grandchild na adagi sigi so 1 ju so 2 su aduga mama sagi last ju yadoine ko grandchild dot last ki sigi mani function ju tawbe ai targadi smaina mathang kau ya doine ko sini duna si aroi bida koi ran tawraga yenga si da thole tu sona takpadi maji parent 1 class ni si display 1 gi ko display 2 gi parent 2 class ni magi child kanano so sigi child 1 lae so 2 dana mu child 2 lae adu aroi bida last ta I am the last grandchild smaina haibadi ngasai gi class to akoi aroi bagi class na mathak ta lairiba class mayam singje loina mak ko derive tawba yai si ji bu khoina hybrid kawe ko kariguma video si nungai bina khanbiragadi like this video and also subscribe to this channel aduga mayam akhoi punna channel sibu support tawbiu haidun haijari akhoi sigi inheritance se loirabagi makha tarakpadadi koina polymorphism amuk nainagani aduna polymorphism na next video da tarani so thank you so much guys for watching today's video and I will see you next time.